बेलदा थादोक्रे सोशल मीडिया वायरल ओरक्पो वीडियो अमगा मरी लेनाना जेल थाजिनखिबा एक्यूज ओइरिबा ह्यूमेन मामोंगे थौमी 23 CGM इम्फाल वेस्टना लुपा 60,000 गे बोंदा बेल पीदुन थादोक्रे कोर्ट असिना बेल थादोक्रबा एक्यूज सिंग अदुदे हेलिजा अहनथेम सही 13 फैरोइजम जेनिता देवी सही 19 संजिता लारे लाकपम सही 19 ngankham yaisna chanu sahi 19 ahanthem rosni devi sahi 19 bobita kangjam sahi 19 moirang them sarjabala chanu sahi 19 wahengbam golpriya devi sahi 19 sibani hijam sahi 19 nungsitoi elias enza leitan them sahi 19 sanjana thangjam sahi 19 irom nirupama devi sahi 13 ni bel da thadokhraba accused sing asi tha sigi 13 da court laknabasu khangatki Angang amana Esing Da Taba Angang Kankhre masagi sahi 8 khaktam ngairiba nauriba anga ama priyamada taraga Iraq naduna lerambadagi masagi sahi 12 khaktam ngairiba angang amana akiba amata yauduna pukrida chongtharaga angang adubu kanma ngamhore thaudo asi sahi asigi January 13 ki nungthil pung 1:10 kunrom tarakpada thokibani Esing Da Taba leramba angang adugi mami Mangal Hemam kawe mahak pukan kiba mayambaduna Mandip Hemam kawe Moirang police station gi manung channa leiba Moirang Hemam Laikai dagi Hemam Sumanta masung Kangemam Ningol Hemam Ongbi Susima nigi masan pani thokiba thodo ado mama oiribi Susima kumbi lai sing saibi Laikai ward number 9 da leiba mapam da lakpada masanupa ani asi sanarga lehobani sumang maya da leiba pukri duda manaw nupa mangal ta sinkibani amaso mahaki mayamba mandipna hapukan kibani akiba amata yaudana thona fana pukri da jongthaduna manaw nupa bukan kiba dugi damak Citizen Welfare Association kumbi ward number 9 gi maikai dagi Manipuri Laitana Thagat Papongdorakle Sdpo Anand Mihat pada Chenaba Mioy ani Phare Kuki Nupising Irang Horakre Moregi Sdpo Singtham Anand Hat pada Chenaba ni haiba Assam Regiment ki Thabaktagi Potharaba More Ward number 8 tagi Philip Khongsai Apokpo Marks Khongsai amasung Kuki NP Moregi Wangangloi Tengnokpolgi KS Molsang Khundagi Hemkholal Mate Laiktraba Onkolon Mate ngasi nungtil SDC office manaktagi State Force Phare makhoi ani phakre haibagi pau tabadagi masing yamlaba kuki nupising horoktuna More police station amasung commando barrack ta thomjilakre Sdpo Singtham Anand Hat khamatung Manipur police na More da thiba humbugi akanba thabak sathabaga loinana Mihat asida Philip Khongsai haiba mioy asi Chennai haiba khangbaga loinana mahak uphanaba thibagi akanba thabak satharakpani amadi mioy asigi langla langjel haiba ngambada lainga ki sel gi reward lokthokibani makoi ani ADC More gi office manakta leire haibagi intelligence ki pau phangbadagi special commando gi kangbu ama asinung telma phamadu changsinduna mioy ani su phaki makoi bu phare haibagi pau phangbaga mafam aduda kuki nupising thomjilakhi makoi ani phaba yaroi haiduna nupising aduna police ki makhutagi munna bohanarakpagi police amasu nupising adugi marakta chawna mungnarakhi police ki maikai dagi miyam adu tankhaina bohorabada nongmai round kya blank fair tauki amadi mafam adudagi pharaba mioy ani pukraga More gi Assam Rifles ki post da temporary custody oina thamki makha tarakpada kuki nupising aduna More gi police station amadi CDO barrack ta thomjilakhi matam aduda More da leiba CRPF Rapid Action Force Assam Rifles ki personnel sing sangsilaktuna mob adubu control tauna bonaki numidang athengo phawba nupising adu mapam adudagi handana khongjang changsinki